ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯒꯣꯄꯥꯜ ꯁꯔꯃꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯇꯅ ꯅꯤꯜꯍꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯃꯐꯝ ꯑꯗꯨ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯇꯅꯁꯨ ꯊꯟꯈ꯭ꯔꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯉꯝꯕ ꯈꯔ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯂꯥꯡꯖꯔꯤꯕ ꯀꯠꯆꯔꯤꯕꯁꯤꯡ ꯑꯁꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖ ꯍꯩꯖꯕ ꯅꯠꯆꯗꯦ꯫ ꯏꯍꯦ ꯊꯧꯔꯥꯅꯤ, ꯑꯩ ꯊꯧꯔꯥꯅꯤ, ꯊꯧꯔꯥꯅꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯅꯦ? ꯀꯥꯡꯁꯤꯁꯤ ꯉꯥꯏꯍꯥꯛꯇ ꯈꯤꯡꯉꯨ ꯂꯥꯎꯅꯦ, ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯅꯝꯕꯤ꯫ ꯇꯥꯔꯦ ꯇꯥꯔꯦ ꯑꯩꯒ꯭ꯌꯥ, ꯅꯅꯥꯏ ꯇꯥꯖꯔꯦ꯫ ꯀꯗꯥꯏ ꯅꯅꯥꯎꯗ ꯄꯤꯕꯤꯔꯛꯑꯣ, ꯍꯦꯛꯇ ꯊꯨꯅ ꯇꯧꯒꯦꯁꯦ ꯌꯥꯗꯕ꯫ ꯅꯪꯀꯣ ꯈꯨꯅꯤꯡꯆꯥꯟ, ꯌꯥꯔꯦꯁꯦ ꯃꯈꯣꯏ ꯑꯩꯒ꯭ꯌꯥ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯂꯣꯏꯔꯗꯨꯅ ꯍꯋꯥꯏꯖꯥꯔ ꯃꯌꯣꯝ ꯑꯗꯨ ꯌꯣꯟꯕ ꯆꯠꯇꯧꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯚꯥꯂꯣ ꯚꯥꯂꯣ, ꯑꯩ ꯊꯧꯔꯥꯅꯤ, ꯅꯪ ꯁꯤꯀꯦꯔꯗꯤ ꯐꯖꯕꯖꯥꯠꯅꯤ ꯍꯩ꯫ ꯆꯟꯗꯣꯜꯋ ꯆꯋꯥꯎ ꯉꯥꯛꯇꯛ ꯇꯧꯕ ꯆꯤꯡꯕꯥꯜꯗꯨꯒ ꯉꯁꯤꯗꯤ ꯋꯥꯈꯜꯁꯤ ꯅꯍꯥꯛ ꯈꯪꯑꯣꯏ ꯍꯦꯛ ꯑꯣꯏꯅꯤꯡꯉꯛꯏꯗ꯫ ꯌꯦꯡꯉꯣꯏ, ꯍꯅꯨꯊꯪꯗ ꯅꯝꯏ ꯂꯩꯀꯥꯏ ꯀꯣꯏꯈꯤꯅꯤꯀꯣ, ꯍꯋꯥꯏꯖꯥꯔ ꯌꯣꯟ ꯆꯠꯂꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯩꯒ꯭ꯌꯥꯁꯤꯃ ꯍꯅꯨꯊꯪꯗ ꯋꯥꯆꯣꯏ ꯌꯥꯝ ꯇꯧꯏ꯫ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ꯫ ꯆꯨꯝꯅ ꯌꯣꯜꯂꯨꯀꯣ ꯍꯋꯥꯏꯖꯥꯔꯗꯣ꯫ ꯃꯅꯤꯡꯒꯤ ꯄꯔꯃꯦꯁꯣꯔꯒ ꯑꯃꯨꯛ ꯃꯤꯆꯤ ꯈꯠꯅꯔꯝꯃꯗꯤ ꯒꯨꯔꯨꯃꯌꯨꯝ ꯒꯣꯄꯥꯜ ꯁꯔꯃ ꯑꯩꯗꯤ ꯅꯥꯝꯃ ꯇꯥꯍꯧꯔꯦꯍꯦ꯫ ꯊꯧꯔꯥꯅꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯌꯥꯍꯧꯅꯗ꯭ꯔꯤꯕ ꯃꯧꯅꯨ ꯅꯨꯆꯥꯁꯨ ꯌꯥꯎꯔꯤꯗꯣ꯫ ꯃꯅꯦ ꯃꯀꯨꯅ ꯍꯧꯗꯣꯛꯄꯗꯗꯤ ꯇꯥꯁꯤꯟꯅꯗꯦ꯫ ꯊꯧꯔꯥꯅꯤꯒꯤ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯗꯤ ꯄꯥꯏꯒꯩ ꯆꯦꯟꯊꯣꯔꯛꯏ ꯐꯃꯨꯡꯗꯒꯤ꯫ ꯍꯦ ꯃꯪꯒꯣꯜꯗꯒꯤ ꯑꯃꯨꯛ ꯄꯥꯏꯊꯔꯛꯇꯅ ꯌꯥꯝꯃꯥꯡ ꯇꯦꯛꯄ ꯇꯥꯔꯦ꯫ ꯏꯆꯦ, ꯀꯗꯥꯏ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔ ꯃꯌꯨꯝ 3 ꯈꯛꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯁꯤꯗꯤ ꯑꯁ ꯍꯥꯏ ꯀꯥꯟꯅꯗꯦ, ꯏꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ꯫ ꯁꯣꯛꯂꯛꯀꯅꯨꯀꯣ, ꯑꯩꯕꯨꯅꯦ ꯑꯃꯨꯛ ꯃꯥꯡꯊꯣꯛꯄꯤꯔꯅꯨ꯫ ꯅꯁꯥꯐꯧ ꯁꯦꯡꯗꯣꯛꯑꯝꯈꯤꯔꯣꯏ, ꯐꯤꯕꯝꯗꯣ ꯌꯥꯗꯦ꯫ ꯁꯦ ꯁꯤꯗ ꯊꯅꯝꯒꯦ꯫ ꯅꯆꯦꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯔꯦꯗꯅ ꯍꯥꯎꯕꯅꯤ꯫ ꯈꯨꯜꯁꯤꯗ ꯏꯆꯦ ꯊꯧꯔꯥꯅꯤꯒꯤ ꯍꯋꯥꯏꯖꯥꯔ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯅꯤꯗꯅ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯦꯒꯤ ꯍꯋꯥꯏꯖꯥꯔꯁꯤ ꯅꯣꯡꯃꯒꯤ ꯍꯦꯛ ꯆꯥꯍꯧꯗ꯭ꯔꯕ ꯆꯥꯛꯁꯤ ꯆꯪꯉꯨ ꯌꯥꯗꯕ꯫ ꯎ ꯃꯣꯔꯣꯛ ꯑꯃꯒ ꯏꯁꯤꯡ ꯇꯤꯜꯍꯧ ꯈꯔꯒ ꯍꯋꯥꯏꯖꯥꯔꯁꯤꯒ ꯃꯦꯠꯄꯗꯤ ꯑꯁ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯏꯆꯦ, ꯇꯤꯟꯗꯨꯝ ꯆꯨꯝꯃꯤꯍꯦ ꯏꯆꯦ ꯅꯪꯕꯨ꯫ ꯆꯤꯡꯒꯤ ꯈꯨꯜꯗꯅꯤ ꯄꯥꯏꯈꯣꯝꯕ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯨꯏꯅꯦꯍꯦ, ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯏꯃꯥ ꯑꯁ ꯆꯤꯛꯇꯣꯔꯦ, ꯑꯁ ꯍꯟꯗꯣꯛꯀꯣ, ꯐꯥꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯈꯣꯡꯁꯦ꯫ ꯑꯁ ꯊꯦꯡꯒꯥꯏꯗꯣꯔꯦ, ꯑꯌꯣ ꯏꯃꯥ, ꯁꯤ ꯌꯥꯝꯃꯥꯡꯒ ꯂꯣꯏ ꯇꯦꯛꯏ꯫ ꯅꯤꯡꯊ꯭ꯔꯦꯂꯥꯅ, ꯑꯌꯣ ꯊꯝꯒꯦ ꯏꯕꯨꯡ, ꯁꯣꯛꯄ ꯃꯥꯜꯂꯤꯅꯦ꯫ ꯏꯁꯨ ꯂꯣꯏꯅ ꯊꯣꯛꯄꯅꯤ, ꯅꯨꯃꯤꯠ ꯌꯥꯝꯅ ꯊꯛꯏꯀꯣ ꯄꯥꯈꯪ ꯅꯪ꯫ ꯑꯌꯣ ꯑꯁ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯏꯕꯤꯔꯛꯄꯅꯦ꯫ ꯏꯆꯜ, ꯑꯁ ꯍꯨꯏꯅ ꯇꯥꯟꯅꯔꯛꯄꯗ ꯏꯆꯜꯒ ꯎꯍꯧꯗ꯭ꯔꯦ꯫ ꯁꯥꯎꯅꯨ, ꯁꯣꯛꯄ꯭ꯔꯣ? ꯑꯗꯣ ꯏꯃꯥ ꯂꯩꯈꯤꯕ꯭ꯔꯣ? ꯁꯣꯛꯄꯨꯗꯤ ꯁꯣꯛꯇꯦ, ꯑꯗꯣ ꯃꯣꯏꯒꯤ ꯄꯥꯈꯣꯜ ꯊꯥꯔꯩꯔꯦ ꯏꯕꯣ꯫ ꯅꯪ ꯑꯃꯥꯅ ꯌꯥꯝ ꯁꯥꯎꯕꯅꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯈꯣꯏꯅ ꯄꯥꯈꯣꯜ ꯊꯥꯔꯒ ꯏꯕꯨꯡꯅ ꯍꯦꯛ ꯆꯠꯄꯤꯕꯒꯤ꯫ ꯌꯥꯗ ꯇꯧꯔꯤꯅꯦꯍꯦ꯫ ꯑꯃꯥ ꯏꯕꯨꯡ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯆꯪꯈꯤꯒꯦꯀꯣ꯫ ꯑꯩꯌꯥ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩꯁꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯦ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯏꯕꯨꯡ ꯅꯤꯡꯊ꯭ꯔꯦꯂꯥ, ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯕꯨꯡꯕꯨ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯃꯥꯕꯨꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯑꯁ ꯉꯝꯈ꯭ꯔꯔꯣꯏꯗ, ꯑꯩꯗꯤ ꯏꯀꯥꯏꯖꯩ꯫ ꯁꯣꯝꯗꯅ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜ ꯊꯦꯝꯔꯩꯁꯣ ꯃꯇꯥ ꯅꯤꯝꯌꯣꯒ ꯅꯨꯡꯁꯤ ꯆꯤꯊꯤ ꯄꯥꯔꯤ꯫ ꯏꯆꯜ, ꯑꯩꯒꯤ ꯊꯦꯝꯔꯩꯁꯣ, ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯂꯥꯛꯑꯅꯤ꯫ ꯏꯇꯥꯎ ꯊꯦꯝꯕꯨ ꯅꯣꯏꯒꯤ ꯈꯨꯜꯗ ꯆꯠꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯈꯨꯊꯥꯡꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯨꯛꯇ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯕ꯭ꯔꯥ? ꯈꯪꯗꯦ, ꯆꯥꯔꯦ ꯅꯪ ꯎꯏ, ꯇꯨꯝꯃꯤ ꯅꯪ ꯎꯏ, ꯆꯤꯡꯃꯤ ꯅꯤꯉꯣꯜꯅ ꯍꯨꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ꯫ ꯅꯤꯝꯌꯣꯅ, ꯑꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ, ꯑꯩ ꯄꯥꯕ ꯉꯝꯈ꯭ꯔꯔꯣꯏ꯫ ꯅꯗꯣꯝ ꯄꯥꯈ꯭ꯔꯣ ꯅꯣꯏꯒꯤ ꯆꯤꯊꯤꯁꯦ꯫ ꯑꯗꯣ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯁꯤꯒꯦ? ꯑꯃꯩ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯣ, ꯑꯩ ꯍꯟꯈꯤꯒꯦ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯁꯤꯔ ꯏꯇꯥ, ꯏꯕꯨꯡ ꯊꯦꯝꯕꯨꯡꯗꯒꯤ ꯆꯤꯊꯤ ꯐꯪꯉꯤ, ꯏꯕꯨꯡꯕꯨ ꯅꯆꯜ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯁꯤꯔꯥ? ꯂꯩꯁꯥ ꯑꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫
amay lae lusingkro. Kri tobra no yani di temri so. Amay kulak ko hoy da salugi ko. Nang gi amay masunga ku thok na tarong ganu ko lamhin ba yaro. Hoy amay siramnida. No amay se yam sati ai di yam ki bani ado pamgi tawi amuk magi sati basida ai yimit ani sina ngaugi tawbani. As nang sidi yakre lao. Namidang Gopal Nasa nupa aduna yumdaga lainindra haibro. Singda dum singsel lairage haira haiba. Ha sida thoklaktana sakhung khara sat khot tawraga aigi tiang khara panglabadi phagadabani tawrisi. Khangdi isa matomtani na khanmani yadi singda laidoi hotni hayeng nya makoi aigyagi mataw asika mo singmi nupi ge puraktanai bako. Hang hayo musi Hare Krishna kadai singmi nupi pamde aigi sien khraba imung ase mangthok hangen ninglibro aigi isagi modi brahman ningol amana ima waidoi da kuiraroi duhong biradaba nasa sakta aduga makoi aigya chak loiri chak thinaba tawrage ko. Gopal amadi thauranigi matomta yausaba masanupani paikomba. Gopal masagi lainingda thawai lupsaba thajajaba misak amani. Paikomba chingi lamda singchanba satpana magi sinpham oiram. Bamon sagaida poklabasu chakum satlu yadi nungtilni. Ama Ningtrelana amadi leitre chingda satki kri haigira hidaki oiradi edi khangdre ama laga haikro. Iduk saubadi krigira ama laramjabasu yakreda nangbu uradi. Krino krigi aigi kut pabra akusi thadokpyo se kogi mi tanaba ai laukani. Nangna kauningba kauna Ningtrela aina nang pami nusi hairaga nangna sukya yadi aigi inakta nang lairadi nakutta hamlaga pizagat aina amagi manakta hidak lawba lakpadi hidaki nati nangmu yengu lakpani. Thui tukache ibong Paikomba kuchi thado haibane. Paikomba singchanba chatluduna halakpat tawramlimma tawaduda chensinduna chingmi nupa adu singthui. Krino tamgi nupa nangna ikai khulda leiraga hekta phawba saba yabra. Ai engondaga phaini mase engondaga paini ai leiringaida isal sokpa yar chalomta yengingde. Ai indiga tawini masi nang khangani ko he nupa marinjal sakdasiga ijal yarisa Orengi khulgi haraubada masumtana keraga thokloko ai ngairamke. Numidang khulgi haraubagi Ningtrela masumta kai ketuna thorai. Khulgi leisa pakhang mayamdo dongi punglonda jagoi sari marak aduda Ningtrela di jagoi sabaga nachangde paikombabu udabagi paikoma lakbra haina kuning kangkhatni yengzari. Ningtrela makhwang metuna madubu laktriba jatlan aina kerisi mawa yenghange kebni. Khangdre sidi wakhalse yam nungaibni isai dum saktokida jagoi saba lai dongi makhosida ilangtaba sala ngamjararoida. Khulgi pakhang maraktabu yaubaro magi maithongduitabu ujage keraga thoklake nangna uhaunaba ngairi aina. Ya isaiga yam nungai ko kana unaba kerino dongna phazareda pakang kanadi kelani kana unaba ngairi no ba. Ya ikai jaye ai ngamkhraroida busidi. Ningtrela na Paikombabu pami nungsisai phongdokpadi ngamde. Paikomba Ningtrela hoida leibani singdagi singyalaga tamda thadok thajin tawbagi thabak tawbani. Ningtrela mama masa khaktang lei. Ningtrela samtakna thamoi huna phajabi chingmi leisani pitak tawraga hek ubada nungsiba phawi. Numidangni Ningtrela na ibo ahingdi chakhrani ko tamda chatlani isu sakti mai khungakta adudi ibo matung amuk laknaroidra khoi khulda laki gani kaidarage chan ibong chakhradi yang hanghautrani amai bani khak leibanina ado ibong yam tuna law ko matung ngakpada ibongda ai kainom haidoini hausikti haiba yade. Karige kasu tawdeda as yam ikai nangna ba ikai gan masina. Leisa oibi magi thamoigi waroldu phongdi phongning phongdokpadi ngamhautre
ꯆꯤꯡꯗꯒꯤ ꯁꯟꯁꯥ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃꯅ ꯆꯤꯡꯕ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯒꯣꯄꯥꯜ ꯏꯃꯨꯡꯗꯒꯤ ꯂꯧꯔꯛꯏ꯫ ꯍꯩ ꯊꯧꯔꯥꯅꯤ, ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯂꯥꯏ, ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨ꯫ ꯆꯥꯛꯈꯨꯝꯗ ꯀꯔꯤꯅꯣ ꯑꯃꯨꯕ ꯑꯀꯪꯕ ꯈꯔ ꯂꯩꯔꯦꯅꯦꯍꯦ, ꯉꯥꯗꯤ ꯃꯥꯟꯗꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯈꯣꯏ ꯑꯩꯒ꯭ꯌꯥ? ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯛꯏꯕꯗꯨꯕꯨ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯅꯣ? ꯌꯦꯡꯉꯨ ꯂꯥꯎꯅꯦꯍꯦ, ꯃꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯀꯔꯤꯅꯣ ꯁꯤꯗꯤ? ꯃꯈꯣꯏ ꯑꯩꯒ꯭ꯌꯥ, ꯅꯅꯥꯏꯗꯤ ꯈꯪꯗꯦꯕꯨ ꯄꯥꯏꯔꯨꯒꯦꯕꯨ ꯑꯃꯨꯛ ꯀꯔꯤ ꯀꯔꯥꯒ ꯑꯣꯏꯔꯝꯃꯗꯤ? ꯍꯩ ꯅꯆꯥ ꯅꯨꯄꯥ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ? ꯃꯗꯨꯒꯤ ꯌꯥꯍꯧ ꯊꯦꯡꯗꯣ ꯍꯩ ꯁꯣꯛꯎꯅꯨ ꯁꯣꯛꯎꯅꯨ, ꯃꯁꯤ ꯁꯣꯛꯍꯩꯗꯦ꯫ ꯍꯣ ꯑꯩ ꯍꯧꯒꯠꯆꯔꯦ꯫ ꯉꯁꯤꯗꯤ ꯍꯦꯛꯇ ꯊꯣꯡꯗꯔꯒ ꯆꯥꯔꯒꯦꯅ ꯏꯆꯥ ꯏꯎꯒꯁꯦ ꯂꯣꯏꯅ ꯇꯦꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯉꯔꯥꯡ ꯆꯥꯛꯈꯨꯝꯗ ꯊꯅꯝꯕꯅꯤꯗ꯫ ꯑꯣ ꯁꯤꯗ ꯂꯩꯔꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ? ꯄꯥꯕ ꯌꯥꯝ ꯑꯍꯥꯎꯕꯅꯤ, ꯄꯥꯕꯕꯨꯗꯤ ꯈꯪꯉꯔꯣꯏ, ꯁꯟꯁꯥ ꯑꯌꯥꯏꯕꯅꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯒꯣꯄꯥꯜ ꯁꯔꯝꯕ ꯑꯩ ꯄꯨꯡꯃꯥꯡ ꯃꯥꯡꯉꯕ? ꯑꯁꯨꯛ ꯁꯦꯡꯈ꯭ꯔꯕ ꯑꯩꯒꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯏꯆꯤꯜꯁꯤꯅ ꯐꯥꯎꯕ ꯄꯟꯕꯗ ꯍꯪꯒꯣꯏꯕ ꯁꯟꯁꯥ ꯍꯥꯏꯕ? ꯍꯩ ꯅꯪꯗ ꯍꯥꯠꯂꯒꯦ, ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤ꯫ ꯑꯁ ꯄꯥꯕ ꯀꯩꯅꯣ? ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯃꯥ, ꯄꯥꯕꯅ ꯇꯥꯟꯅꯔꯦ꯫ ꯏꯃꯥ ꯄꯥꯕꯁꯤꯡꯗ ꯈꯥꯡꯉꯨꯃꯤ ꯏꯃꯥ꯫ ꯆꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯀꯅꯥꯅ ꯆꯥꯎ ꯍꯥꯏ? ꯍꯥ ꯅꯪꯗ ꯍꯥꯠꯀꯦ ꯉꯁꯤ꯫ ꯑꯁ ꯅꯣꯏꯅ ꯄꯥꯅ ꯆꯥꯌꯦꯡꯉꯤꯉꯩꯗꯅꯦ ꯑꯩ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯆꯠꯄꯒ ꯊꯦꯡꯉꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯔꯝꯂꯒ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯗ ꯆꯤꯡꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯗꯣ꯫ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ, ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ, ꯍꯟꯗꯛꯇꯒꯤꯗꯤ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯅꯨ꯫ ꯏꯃꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤ, ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯅꯪꯅꯦ ꯅꯄꯥꯅ ꯌꯥꯝ ꯁꯥꯎꯕꯅꯤ, ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯒꯅꯨꯀꯣ꯫ ꯉꯥꯏꯈꯣ, ꯃꯣꯏꯒꯤ ꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯅꯪ ꯊꯛꯄ꯭ꯔꯥ? ꯊꯛꯇꯦꯗ ꯏꯃꯥ, ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯈꯤꯇꯪꯗꯤ ꯀꯨꯠ ꯇꯧꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯁꯤ ꯊꯦꯡꯉꯤ ꯏꯃꯥ, ꯆꯠꯂꯨꯈꯤꯒꯦ꯫ ꯈꯨꯜꯒꯤ ꯂꯩꯁꯥ ꯊꯦꯝꯔꯩꯁꯨ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯃꯇꯥ ꯅꯤꯝꯌꯣꯒ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯜꯂꯛꯏ꯫ ꯇꯝꯒꯤ ꯏꯕꯨꯡ ꯂꯝꯍꯦꯟꯕ ꯃꯕꯨꯛ ꯐꯠꯇꯕ, ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯦꯡꯅ ꯂꯥꯛꯄꯅꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯕꯨꯡ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ꯫ ꯑꯩꯅꯀꯣ ꯏꯕꯨꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯨꯅꯤꯡꯁꯦ ꯊꯥꯡꯒꯠꯇꯅ ꯌꯦꯡꯕꯅꯤ, ꯏꯕꯨꯡꯗꯤ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇꯕ꯫ ꯋꯥꯈ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯏꯕꯨꯡꯗꯤ ꯋꯥꯗꯕ꯭ꯔꯥ? ꯅꯪ ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯑꯦ? ꯉꯥꯏꯅꯦ ꯅꯪ ꯌꯨꯝ ꯀꯩꯁꯨ ꯂꯩꯔꯛꯇꯦꯗ꯫ ꯑꯩꯗꯤ ꯀꯩꯒꯤ ꯂꯩꯔꯛꯇꯣꯏꯕ? ꯑꯩꯅ ꯈꯪꯅꯕꯅꯤ ꯑꯩꯅ ꯂꯩꯔꯛꯑꯣꯏ ꯍꯥꯏꯕꯁꯦ, ꯃꯕꯨꯛ ꯐꯠꯇꯕꯁꯦ ꯑꯩ ꯁꯥꯎꯅꯤꯡꯂꯦ꯫ ꯑꯩꯅꯗꯤ ꯃꯤꯇꯩ ꯏꯃꯥꯅ ꯁꯥꯕ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯂꯩꯔꯛꯀꯅꯤ ꯈꯜꯂꯒ꯫ ꯁꯥꯎꯏꯔꯣ? ꯆꯤꯡꯒꯤ ꯂꯩꯁꯥ ꯁꯛꯍꯦꯟꯕꯤ, ꯑꯩꯒꯤꯅ ꯊꯃꯣꯏꯒꯤ ꯂꯩꯔꯦꯝꯕꯤ, ꯅꯪꯒꯤꯕꯨ ꯀꯔꯤꯒꯤ ꯂꯩꯔꯛꯑꯣꯏ? ꯏꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯌꯥ ꯌꯥꯝ ꯐꯖꯩꯌꯦ, ꯑꯩ ꯌꯥꯝ ꯄꯥꯝꯈ꯭ꯔꯦ꯫ ꯏꯕꯨꯡ ꯅꯪꯁꯦ ꯌꯥꯝ ꯐꯩ꯫ ꯅꯤꯝꯌꯣꯅ ꯅꯪ ꯑꯃ ꯑꯩꯒꯁꯦ ꯂꯣꯏꯅ ꯂꯪꯊꯣꯛꯂꯝꯕꯅꯤꯅꯦ꯫ ꯊꯦꯝꯔꯩꯁꯣꯅ ꯅꯪꯗꯤ ꯑꯗꯨꯝ ꯎꯗꯅ ꯂꯩꯔꯁꯤꯕꯨ, ꯏꯕꯨꯡꯗꯤ ꯀꯨꯏꯈ꯭ꯔꯦ ꯎꯗꯕ꯫ ꯑꯗ ꯍꯔꯥꯎꯕꯒꯤ ꯇꯧꯕꯅꯤ, ꯂꯥꯛꯑꯣ ꯏꯕꯨꯡ꯫ ꯑꯃꯩ ꯂꯩꯍꯧꯗꯤꯌꯦ, ꯑꯃꯥꯅ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯍꯧꯏ, ꯂꯥꯛꯈ꯭ꯔꯣꯅꯦ꯫ ꯊꯦꯝꯔꯩꯁꯨ ꯇꯥꯡꯈꯨꯜ ꯂꯩꯁꯥ ꯑꯃꯈꯛꯅꯤ, ꯃꯕꯨꯡ ꯊꯦꯝꯁꯤꯡꯒꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯃꯆꯜꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩ, ꯃꯃꯥꯒ ꯊꯦꯝꯁꯤꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯇꯥꯡꯈꯨꯜ ꯅꯨꯄꯥꯅꯤ꯫ ꯄꯥꯏꯈꯣꯝꯕꯒ ꯊꯦꯝꯔꯩꯁꯣꯒ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯩ꯫ ꯆꯤꯡꯗ ꯎ ꯌꯥꯜꯂꯤ ꯊꯦꯝꯕꯨꯡꯅ꯫ ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯄꯥꯕ ꯍꯥꯏꯔꯦ ꯄꯨꯔꯥ ꯕ꯭ꯔꯥꯍꯃꯟ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯩ꯫ ꯍꯌꯦꯡ ꯑꯣꯏꯔꯣꯏꯀꯣ? ꯀꯃꯥꯏꯅ ꯅꯪ ꯆꯤꯡꯃꯤ ꯅꯨꯄꯤꯁꯤ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯤ? ꯍꯌꯦꯡꯅꯦ ꯌꯨ ꯃꯌꯣꯝ ꯑꯃꯒ ꯑꯇꯠꯄ ꯐꯤꯅꯥꯠ ꯑꯃꯒ ꯂꯝꯕꯤꯗ ꯗꯦꯕꯗꯥ ꯁꯥꯔꯒ ꯂꯩꯍꯧꯅꯤ꯫ ꯈꯪꯗꯦ ꯇꯧꯏꯁꯨ, ꯅꯁꯛꯇꯨꯅꯒ ꯐꯖꯔꯕꯅꯤꯅ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡ ꯅꯨꯄꯤꯅ ꯀꯦꯟꯅꯔꯦ꯫ ꯑꯩꯈꯣꯏꯗꯨꯅ ꯑꯝꯇ ꯀꯦꯜꯂꯗꯤ ꯀꯌꯥꯗꯤ ꯐꯅꯤꯅ ꯈꯟꯕꯅꯤ꯫ ꯑꯗꯣ ꯊꯦꯝꯔꯩꯁꯣꯒꯤ ꯃꯌꯥꯝꯕ ꯊꯦꯝꯁꯤꯡ ꯍꯥꯏꯕ꯭ꯔꯥ, ꯑꯩꯅ ꯆꯨꯞꯊꯣꯛꯈꯤꯕ ꯊꯔꯣꯏ ꯃꯥꯟꯕꯗꯣ, ꯃꯗꯨ ꯈꯔ ꯁꯥꯊꯤ ꯍꯥꯏꯅꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏ꯫ ꯍꯌꯦꯡꯅꯦ ꯃꯊꯛꯇ ꯑꯃꯨꯛ ꯊꯥꯕꯤ, ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯁꯤꯅꯤ꯫ ꯑꯩꯗꯤ ꯃꯣꯏ ꯃꯌꯥꯝꯕꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦꯅꯦ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯃꯔꯥꯝ ꯂꯩꯁꯥꯕꯤ ꯅꯤꯡꯊ꯭ꯔꯦꯂꯥꯗꯨꯁꯨ ꯌꯥꯏꯅꯦ, ꯑꯗꯨꯁꯨ ꯃꯤꯠꯌꯦꯡ ꯑꯃ ꯆꯨꯝꯗꯦꯗ꯫ ꯃꯥꯒꯤꯗꯣ ꯅꯪꯉꯣꯟꯗ ꯄꯥꯝꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯛꯄꯨꯗꯤ ꯐꯖꯕꯅꯤ, ꯀꯔꯥꯏꯗꯩ ꯏꯆꯜ ꯅꯨꯄꯤꯅꯦꯍꯦ꯫ ꯑꯁ ꯌꯥꯗꯦꯗ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯆꯤꯡꯅꯩꯗ꯫ ꯕꯥ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯅꯨ ꯌꯥꯔꯦ ꯀꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯕꯛꯇꯣ ꯑꯣꯏꯅ ꯇꯧ, ꯊꯦꯡꯈ꯭ꯔꯅꯤ ꯑꯣꯖꯥ꯫ ꯍꯣꯏꯗ ꯀꯨꯝꯃꯩꯗ ꯌꯦꯡꯂꯒ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯒꯣꯄꯥꯜ ꯃꯣꯃꯣꯟꯒ ꯅꯣꯛꯅꯣꯛꯇꯅ ꯆꯪꯂꯛꯏ꯫ ꯉꯁꯤꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦꯍꯦ꯫ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯃꯈꯣꯏ ꯑꯩꯒ꯭ꯌꯥꯁꯦ꯫ ꯅꯨꯡꯉꯥꯏꯅꯦ ꯉꯁꯤꯗꯤ, ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ꯫ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯨꯔꯁꯤꯔ ꯈꯜꯂꯤ꯫ ꯑꯩꯒ꯭ꯌꯥ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯛ ꯀꯌꯥꯝ ꯐꯖꯍꯧꯔꯦꯅꯦ, ꯃꯗꯨ ꯅꯃꯧ ꯑꯣꯏꯅꯕ ꯍꯥꯏꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯋꯥꯗꯤ ꯕ꯭ꯔꯥꯍꯃꯟ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤꯅ ꯏꯃꯧ ꯑꯣꯏꯕꯅ ꯐꯩꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯛꯑꯗꯤ ꯀꯝꯗꯧꯕ?
ꯅꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕ ꯍꯪꯈꯤꯁꯤꯗ? Hare Krishna, Naya Tikadawa, Singmi Nupina, Egi Moiba. Hey, was it say, sir? Aina lady Nadine, Agi lining Manadaba Nupi Yamata. Aigi, Imoi, Bia, Nang Matoina, ha, Hitori Singmi Nupi, Nang Sao Kinokaidoki, Suma Haibani, Sao Drabdikarino, Nasinaya Gado, Nang say, Sani, Nang Kulgi Kunzinda, Nasiso, Temreso, Paiko Maka Unari. Ibo. Hayeng aina noigi yumda mamoiraga amaga pagana ai baluna tobigadra. Aidi khangdida tamgi nupase yam pami. Tawin nangbu akhoi diam lainingabo. Lainingi adoibo kaino. Ai tamgi nupa kulgi kunjindaga unaraga leiradna. Adusu aigi nupi oigadabiga hera ai sawningi kangani. Nang itaw Temsing daidoke. Hai, Temreiso, nang di mapam masida kri tawri. Amay masum krira. Kari. Nang ginupa ay layna kri ki tam ginupa ga lona unari. Kadai, nang gikudang. Ay gikudang se kri ki pai bano tado. Nang amay daidokani. Pai bukudang ado tado. Shia. Thongna yamna phaba nupaniko pai nang kri tawge haibno khangaude pai khombana masumda kinna thinjile anido nihak khut thopni ibong yakre mago china kano lembe chachila khro Temreiso nang ai kanano khangtraba male nang khang ai gi maida tin sichin baga sari masum yuda lining oireba ngausinaba nupani Temsinggi matawni Temreiso bu pami nungsi masumna Temsingna pau pumba tamlamni masumna ingonda tamliu pau si krino Temreiso nang tamgi nupa amaga toina unai haina pau tai amaidi madu pamdi tamgi nupa ga khangna sanaba yaroi amai yengo amana ngasi wana mamittagi mapi kangda leibasi tamgi nupa da mayum palubagi yengo ekhoi gi apa leibra Ekhoi gi pa hoi kumna tamgi nupa singdu tat haiba ngangtan apana mabu mafam sida thamlamlaga apado nomuda lakhibra adugumna nangsu napunsi ado wana leiningbra amaina haibisini tamgi nupa gu naba yaroi ko amai makhoi ga ekhoi ga leining khenai aduna aidi pamde chingmi leisa nangdi chingmi pakhang da leigadaban masumga nanga chawne luhongani aina haikrabdi loikre tamgi nupa aidi pamde lamhenganu ko mayambana yaraktrabada Temreiso tawpham khangdre numidang Temreiso pakok khumjinduna khunjinda paikhomba ngairi kaidor asuk thengla kansida aibu kauribu chal kapiro kaidorge nan kege iman manate ibo ngasi tamda hangadra ngasi ayeng di hankiru kaidorge nang aibu tamda putuna chatpa ngamudra ngamkata boirabadi aibu tamda nang yimta pukro kaino nang naidu Amaina imanagi mari khangkre ibo aibu tamgi nupada leiba yaroi haikre si aibu nangi tamgi yamda pukro asuk thengla kansida ibo nangam neroi haikra ibo nangam noida boirabadi aidi jingta kasidagi jongthanaga aigi thoi asi thakrani kaino gaidu masum haiba nupa aduda leigatabagi saru punsi ase mangibana phaye ai phaye Adum naiga nangi damang ay lay law jasilaw Paiko mohoy gi khulasi chinga thangnana lay masanupi leiramdrabada Temsing saubana loire Ya lamket pi aina haiba indaba musi pumna mangase amana thogan mane amana majanupi sinadabagi lamhen bi do khangdan aina tamgi nupa mama nupa pamde haraga mana aina haiba indaba ainu phaganoma kadai da chatke haibra Temsing nangbo amukta tapthakoni si Ningthina wari tausi hojik adugi matam natte ne ma aimu khangano aimu phagano ne Temsing thengbayada asawna mangoi naduna Temsing masal nupi thiba satkirami ima thongam thap kaidore asuk thega kansida imagi paikhomba karino humanga na pi kangkai si imong tabda sangausi ima Kaidorage ho hao
ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯅꯁꯥꯒꯗꯨ ꯑꯗꯨꯛ ꯊꯛꯀꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯕ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯆꯠꯂꯨꯏ ꯋꯥꯏꯌꯦꯗꯅ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ ꯁꯤ ꯏꯃꯨꯡꯗꯧꯗ ꯆꯪꯂꯛꯑꯣ ꯅꯍꯥꯟꯈꯩꯒ ꯅꯁꯥꯗꯨ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯃꯥ ꯌꯥꯎꯔꯤ ꯏꯃꯥ ꯃꯥ ꯍꯥꯏꯗꯤ ꯀꯅꯥ ꯅꯠꯇꯦ ꯅꯪꯕꯨ ꯂꯥꯏꯒ ꯑꯣꯛꯅꯔꯕ꯭ꯔꯣ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯉꯁꯤꯁꯤꯕꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ ꯅꯃꯧ ꯅꯨꯄꯤ ꯌꯧꯔꯛꯏ ꯍꯥ ꯏꯃꯧ ꯍꯥꯏꯕ ꯀꯗꯥꯏ ꯁꯤ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯂꯛ ꯏꯃꯧꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯑꯃ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯦꯝꯔꯩꯁꯣ ꯀꯧꯏ ꯏꯃꯥꯗ ꯈꯨꯔꯨꯝꯁꯤ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯑꯗꯨꯗꯤ ꯅꯪ ꯑꯃ ꯑꯩꯗꯤ ꯃꯩꯇꯩ ꯅꯠꯇꯦ ꯇꯞꯅ ꯉꯥꯡꯉꯨ ꯅꯄꯥ ꯇꯥꯅꯤ ꯑꯁ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯅꯄꯥꯒꯤ ꯁꯛꯇꯥꯗꯨꯒ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯒꯣꯄꯥꯜ ꯇꯥꯔꯝꯃꯤ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯂꯣꯏꯔꯦ ꯍꯌꯦꯡ ꯕ꯭ꯔꯥꯍꯃꯟ ꯑꯩꯒꯤ ꯁꯥꯒꯩꯗ ꯆꯤꯡꯃꯤ ꯅꯨꯄꯤꯅ ꯏꯃꯨꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯊꯣꯛꯂꯒ ꯅꯠꯇꯦ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨ ꯍꯥꯏꯔꯒ ꯆꯤꯡꯃꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯤꯕ꯭ꯔꯣ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯃꯥ ꯅꯪꯉꯣꯟꯗ ꯀꯩꯔꯛꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯈꯣꯏ ꯑꯩꯒ ꯑꯃꯨꯛꯇ ꯇꯞꯊꯈꯣꯕꯁꯦ ꯑꯉꯥꯡꯁꯦ ꯀꯤꯕ ꯇꯥꯔꯦ ꯀꯔꯤꯒꯤ ꯇꯞꯊꯕ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯞꯊꯧ ꯍꯥꯏꯕꯅꯣ ꯑꯩ ꯕ꯭ꯔꯥꯍꯃꯟ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯤꯡꯃꯤ ꯅꯨꯄꯤꯅ ꯃꯧ ꯑꯣꯏꯕꯗꯤ ಶ್ꯔꯤ ꯒꯣꯄꯥꯜ ꯁꯔꯃ ꯑꯩꯅ ꯍꯤꯡꯂꯤꯀꯥꯟꯗꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯊꯤꯗꯣꯛꯑꯁꯨ ꯆꯠꯂꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯑꯩꯒ ꯑꯊꯦꯡꯕꯁꯤꯗ ꯀꯔꯝꯅ ꯊꯣꯡꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯇꯝꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯊꯣꯡ ꯆꯥꯡꯉꯨ ꯌꯨꯝꯁꯤ ꯀꯅꯥ ꯂꯩ ꯃꯤ ꯂꯩꯇꯕ꯭ꯔꯥ ꯊꯣꯡꯁꯦ ꯀꯥꯎꯈꯥꯏꯔꯛꯂꯒꯦ ꯇꯥꯁꯤꯟꯅꯗꯅ ꯑꯁꯨꯝ ꯂꯩꯈ꯭ꯔꯦ ꯊꯦꯝꯔꯩꯁꯣ ꯏꯕꯣ ꯑꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ ꯒꯣꯄꯥꯜ ꯀꯅꯥ ꯑꯣꯟꯊꯣꯛꯅ ꯐꯥꯎꯅ ꯑꯩꯒꯤ ꯁꯪꯒꯥꯏꯒꯤ ꯊꯣꯡ ꯑꯁꯤ ꯀꯧꯈꯥꯏꯒꯤ ꯀꯥꯏꯅ ꯍꯥꯏꯔꯦ ꯍꯦꯔꯥ ꯂꯩꯔꯝ ꯍꯦ ꯑꯍꯜ ꯍꯅꯨꯕ ꯅꯆꯥꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯕ꯭ꯔꯥ ꯑꯩꯕꯨ ꯍꯅꯨꯕ ꯀꯥꯏ ꯅꯍꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯏꯔꯝꯒꯅꯤ ꯊꯦꯝꯁꯤꯡ ꯃꯆꯜ ꯊꯦꯝꯔꯩꯁꯣꯕꯨ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯏ ꯂꯝꯍꯦꯟꯄꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯆꯠꯁꯤꯂꯥ ꯑꯩꯅ ꯀꯌꯥꯔꯛ ꯇꯝꯒꯤ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯃꯁꯨꯝꯗ ꯊꯥꯖꯒꯅꯤ ꯍꯥꯏꯔꯒ ꯀ꯭ꯔꯤꯒꯤ ꯅꯪꯅ ꯂꯝꯍꯦꯟꯕ꯭ꯔꯥ ꯆꯠꯁꯤꯂꯥ ꯑꯃꯩ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯇꯝꯒꯤ ꯏꯕꯨꯡꯒ ꯑꯩ ꯂꯩꯃꯤꯟꯅꯖꯍꯧꯔꯒꯦ ꯃꯁꯨꯝ ꯂꯝꯍꯦꯟꯕꯤ ꯑꯁꯤ ꯃꯁꯤ ꯃꯁꯥ ꯁꯒꯜ ꯑꯁꯤ ꯄꯥꯏꯔꯒ ꯈꯨꯜ ꯇꯝꯅ ꯆꯤꯡꯈ꯭ꯔꯣ ꯏꯕꯨꯡ ꯊꯦꯝꯔꯩꯁꯣ ꯃꯥꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯣ ꯒꯣꯄꯥꯜꯅ ꯍꯦ ꯑꯄꯪ ꯊꯥꯗꯣꯛꯑꯣꯅꯦ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯈꯨꯠꯀ ꯄꯥꯏꯗꯅ ꯆꯤꯡꯅꯗꯅ ꯀꯨꯝꯍꯩꯒꯤ ꯃꯑꯣꯡꯗ ꯏꯄꯥ ꯄꯥꯝꯗꯦꯅꯦ ꯍꯦ ꯆꯤꯡꯃꯤ ꯅꯨꯄꯤꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯐꯔꯦ ꯁꯛꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯈꯤꯒꯗꯧꯔꯦ ꯅꯆꯥꯅꯨꯄꯤꯔ ꯅꯨꯄꯤ ꯑꯁꯦ ꯄꯥꯝꯗꯦꯀꯣ ꯑꯩ ꯄꯥꯝꯗꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯩꯒ ꯍꯦ ꯍꯅꯨꯕ ꯅꯪ ꯅꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯡ ꯑꯁꯦ ꯊꯨꯗꯦꯛꯄ ꯌꯥꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯃꯁꯨꯝ ꯆꯠꯁꯤꯜꯂꯛꯑꯣ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯃꯤ ꯃꯥꯟꯗꯕ ꯈꯔ ꯂꯥꯛꯂꯒ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯧꯔꯥꯅꯤ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯅꯆꯥꯁꯤ ꯐꯖ ꯊꯦꯝꯔꯩꯁꯣꯕꯨ ꯃꯌꯥꯝꯕꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ ꯀꯞꯄꯤ ꯐꯃꯨꯡꯗ ꯊꯦꯝꯔꯩꯁꯣ ꯃꯃꯥꯅ ꯊꯦꯝꯃꯤ ꯊꯦꯝꯁꯤꯡꯅ ꯂꯝꯍꯦꯟꯄꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯇꯝꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀ꯭ꯔꯤꯒꯤ ꯂꯝꯍꯦꯜꯂꯤ ꯌꯦꯡꯉꯨ ꯑꯃꯥꯅ ꯉꯁꯤ ꯋꯥꯅ ꯂꯦꯜꯂꯤꯕꯁꯤ ꯇꯝꯒꯤ ꯅꯨꯄꯥ ꯆꯤꯔꯣꯜ ꯍꯩꯕꯗꯨꯅ ꯏꯄꯥ ꯑꯣꯏꯔꯨꯕꯅ ꯉꯁꯤ ꯑꯃꯥꯅ ꯋꯥꯅ ꯂꯦꯟꯕꯅꯤ ꯅꯪꯗꯤ ꯇꯝꯒꯤ ꯅꯨꯄꯥꯗ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯇꯞꯅ ꯉꯥꯡꯅꯧ ꯀꯩꯗꯧꯒꯦꯅꯣ ꯏꯕꯣ ꯊꯦꯝꯁꯤꯡ ꯑꯗꯨꯝꯅ ꯅꯆꯜꯗ ꯀꯟꯅ ꯉꯥꯡꯕꯤꯒꯅꯨ ꯑꯃ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯦ ꯃꯁꯨꯡꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯅꯤ ꯑꯁꯨꯛ ꯂꯝꯍꯦꯟꯕ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯇꯝꯒꯤ ꯅꯨꯄꯥ ꯑꯩꯗꯤ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯇꯝꯒꯤ ꯅꯨꯄꯥꯗ ꯁꯨꯛꯊꯥ ꯊꯥꯖꯔꯣꯏ ꯑꯃ ꯅꯆꯥ ꯁꯦꯟꯅꯧ ꯑꯃꯩꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯑꯩ ꯉꯝꯂꯣꯏ ꯑꯃꯩ ꯃꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯃ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ ꯑꯃ ꯅꯪꯒꯤ ꯑꯃꯩ ꯑꯁꯤ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯃꯥꯕꯨ ꯐꯈ꯭ꯔꯒꯅꯦ ꯑꯃ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯒꯤ ꯊꯦꯝꯔꯩꯁꯣ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯃ ꯅꯨꯡꯉꯥꯏꯇꯦ ꯑꯃ ꯁꯣꯝꯗꯁꯨ ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯒ ꯊꯣꯛꯂꯛꯏ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯍꯥꯏꯔꯤꯒꯗꯨ ꯇꯥꯁꯤꯟꯅꯗꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯗꯣ ꯀꯔꯣꯝꯗ ꯂꯦꯞꯇꯣꯏꯅꯣ ꯈꯪꯗ꯭ꯔꯤ ꯃꯆꯥꯏ ꯃꯤꯁꯪ ꯆꯪꯒꯗ꯭ꯔꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯁꯪ ꯆꯪꯒꯗ꯭ꯔꯥ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯏꯃꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤ ꯆꯠꯈꯤꯅꯣꯕ ꯏꯁꯥꯅ ꯁꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯄꯥꯅ ꯈꯖꯤꯛ ꯉꯥꯡꯂꯨꯕꯒꯤꯕꯨ ꯑꯗꯨꯝꯅ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ ꯃꯈꯣꯏ ꯑꯩꯒ ꯁꯤ ꯅꯆꯥꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣꯏꯃꯤ ꯈꯥꯝꯃꯨꯅꯨ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯃꯥꯒꯤꯗꯨꯒꯨꯝꯕ
ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯛꯈꯣ ꯆꯤꯡꯃꯤ ꯅꯨꯄꯤꯗꯣ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯩꯒ ꯅꯆꯥꯅꯨꯄꯥꯁꯦ ꯊꯦꯝꯅꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯦ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯊꯧꯔꯥꯅꯤ ꯁꯥꯒꯩ ꯖꯥꯠ ꯆꯦꯟꯊꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯉꯥꯡꯕ ꯂꯧꯗ꯭ꯔꯦ ꯆꯥꯎꯔ ꯁꯥꯡꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯦ ꯀꯤꯗ꯭ꯔꯦ ꯃꯥꯒꯤ ꯑꯅꯤꯡꯕꯅ ꯍꯦꯟꯅ ꯂꯨꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯩꯗꯤꯅꯦ ꯍꯥꯏꯕꯤꯗꯤ ꯍꯥꯏꯒꯦ ꯆꯤꯡꯃꯤ ꯅꯨꯄꯤꯅ ꯏꯃꯧ ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯈꯤꯕꯗ ꯁꯔꯨꯛ ꯆꯥꯕ ꯍꯦꯟꯅ ꯐꯩ ꯏꯃꯥ ꯑꯩꯕꯨ ꯈꯥꯝꯃꯨ ꯑꯩꯕꯨ ꯊꯥꯗꯣꯛ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯅꯤꯡꯒꯤ ꯈꯦꯟꯅꯕ ꯂꯩꯇꯦ ꯀꯔꯤꯒꯤ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯅꯤꯡ ꯈꯦꯟꯅꯕ ꯈꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤ ꯃꯩꯁꯥꯛ ꯑꯁꯤ ꯈꯪꯕꯤꯔꯤ ꯑꯩꯕꯨ ꯈꯥꯝꯃꯨ ꯃꯈꯣꯏ ꯑꯩꯒ ꯅꯆꯥꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯅꯆꯥꯁꯤ ꯁꯥꯎꯔꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯅꯆꯥ ꯑꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯌꯦ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯃꯈꯣꯏ ꯑꯩꯒ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯅꯆꯥꯁꯦ ꯆꯠꯀꯦ ꯆꯠꯆꯈꯤꯁꯅꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯄ ꯉꯝꯗꯣꯔꯤꯒꯦ ꯑꯗꯨꯝ ꯍꯟꯖꯔꯛꯂꯗꯕꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯈꯛ ꯋꯥꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦꯗꯣ ꯄꯥꯏꯈꯣꯝ ꯃꯃꯥꯗꯤ ꯃꯔꯤꯡꯒꯤ ꯈꯨꯜ ꯇꯝꯅ ꯄꯥꯏꯈꯣꯝꯕꯕꯨ ꯈꯣꯏꯔꯥꯡꯅ ꯅꯤꯡꯊ꯭ꯔꯦꯂꯥꯅ ꯉꯥꯏꯖꯗꯨꯅ ꯂꯩꯔꯤ ꯀꯣꯏꯔꯦ ꯀꯣꯏꯕꯣꯡ ꯂꯥꯛꯈꯤꯗꯕ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯩꯒꯤ ꯃꯤꯠꯅ ꯏꯕꯨꯡꯕꯨ ꯎꯗꯨꯅꯇ ꯂꯩꯔꯤ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩꯕ ꯃꯊꯪ ꯂꯥꯛꯄꯗꯤ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯦ ꯎꯏꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯑꯩꯅ ꯁꯨꯝ ꯂꯩꯔꯤꯀꯥꯟꯗ ꯂꯩꯁꯥ ꯀꯅꯥꯅ ꯍꯥꯟꯈꯤꯕ ꯇꯥꯔꯗꯤ ꯀꯝꯗꯧꯅꯤ ꯌꯥꯔꯣꯏ ꯏꯕꯨꯡꯗꯤ ꯂꯩꯁꯥ ꯀꯅꯥꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯇꯒꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯂꯩꯁꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯕꯨꯡꯇ ꯎꯅꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯇꯨꯝꯃꯦ ꯎꯏ ꯆꯥꯔꯦ ꯎꯏ ꯋꯥꯟꯗ꯭ꯔꯪ ꯅꯨꯡꯉꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯦ ꯄꯥꯏꯈꯣꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯉꯤꯍꯦ ꯏꯕꯣꯡ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯗꯨꯛ ꯈꯪꯉꯤꯅ ꯀꯔꯤꯒꯤ ꯏꯕꯣꯡ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯤ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯏꯁꯣꯛ ꯁꯣꯛꯆꯤꯜꯂꯕꯗꯤ ꯁꯤ ꯏꯕꯣꯡ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯣ ꯀꯔꯤꯒꯤꯅꯣ ꯅꯍꯥꯟꯈꯩ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕꯗꯣ ꯑꯩꯅꯗꯤ ꯏꯕꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯟꯗꯛꯇꯤ ꯑꯩ ꯆꯤꯡꯅ ꯁꯤꯟ ꯆꯟꯕ ꯀꯌꯥ ꯆꯠꯇ꯭ꯔꯕ ꯑꯃ ꯂꯩꯈꯤꯕ꯭ꯔꯣ ꯑꯃ ꯂꯥꯏꯔꯤ ꯏꯕꯨꯡꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩꯀꯣ ꯍꯥꯏꯈ꯭ꯔꯁꯤꯔ ꯑꯩꯕꯨ ꯍꯥꯏꯈ꯭ꯔꯒꯦꯗ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯕ ꯉꯝꯗ ꯐꯣꯡꯕ ꯉꯝꯗ ꯂꯩꯕꯁꯦ ꯐꯣꯡꯂꯒꯦꯗ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯗꯨꯏꯖꯥ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯕꯣꯡ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯑꯩ ꯇꯥꯅꯤꯡꯕꯅꯤ ꯅꯪꯒꯤ ꯍꯥꯟꯅ ꯍꯥꯏꯌꯨꯗ ꯏꯕꯨꯡꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯣ ꯑꯩ ꯇꯥꯈ꯭ꯔꯒꯦ ꯃꯥꯅ ꯍꯥꯏꯔꯛꯑꯗꯤ ꯐꯅꯤꯗ ꯐꯔꯦ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯤꯡꯊ꯭ꯔꯦꯂꯥ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯒꯦ ꯈꯜꯂꯒ ꯈꯪꯍꯧꯗꯦ ꯅꯤꯡꯊ꯭ꯔꯦꯂꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯀꯩꯗꯧꯔꯒꯦ ꯖꯥ ꯅꯤꯡꯊ꯭ꯔꯦꯂꯥ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈꯤꯕ ꯃꯥꯜꯂꯤ ꯏꯕꯨꯡ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯏꯕꯨꯡ ꯌꯥꯝꯅ ꯋꯥꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯐꯥꯎꯅꯗꯦ ꯏꯆꯥ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯤ ꯃꯥꯅ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯆꯠꯈꯤꯕꯗꯣ ꯑꯩ ꯏꯕꯨꯡ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯆꯜ ꯂꯩꯔꯤ ꯏꯕꯨꯡꯒꯤ ꯃꯇꯦꯡ ꯅꯆꯜ ꯄꯥꯡꯒꯦ ꯍꯩꯃ ꯏꯆꯥ ꯄꯥꯏꯈꯣꯝꯕ ꯂꯥꯛꯏꯅ ꯀꯨꯏꯔꯦ ꯏꯆꯥ ꯎꯗꯕ ꯂꯥꯛꯈ꯭ꯔꯣꯅꯦ ꯀꯔꯤꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯍꯩ ꯅꯤꯡꯊ꯭ꯔꯦꯂꯥ ꯅꯕꯨꯡ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯪꯍꯟꯗꯦ ꯂꯦꯞꯇꯨꯅ ꯂꯩꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯛꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯥꯛꯑꯝꯃꯤꯅꯤ ꯄꯥꯏꯈꯣꯝꯕ ꯆꯪꯈ꯭ꯔꯕꯗ ꯅꯤꯡꯊ꯭ꯔꯦꯂꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯃꯤꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡ ꯃꯥꯕꯨ ꯏꯍꯧꯔꯛꯇꯨꯅ ꯅꯣꯡꯂꯤꯛ ꯅꯣꯡꯒꯤ ꯃꯄꯩ ꯀꯌꯥꯅ ꯇꯥꯕꯒꯨꯝ ꯇꯥꯈ꯭ꯔꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯂꯩꯁꯥ ꯃꯥꯒꯤ ꯄꯤꯔꯥꯡꯗꯨ ꯍꯤꯛ ꯀꯞꯆꯩ ꯇꯣꯛꯈ꯭ꯔꯣ ꯂꯦꯞꯈ꯭ꯔꯣ ꯍꯦꯜꯂꯝ ꯍꯦꯟꯕꯤ ꯑꯩꯒꯤ ꯄꯤꯔꯥꯡ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯇꯥꯕꯅꯣ ꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯏꯕꯨꯡ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯏꯕꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯏꯕꯨꯡꯒꯤꯗꯤ ꯃꯤ ꯂꯩꯔꯝꯈ꯭ꯔꯦ ꯊꯦꯝꯔꯩꯁꯣ ꯃꯁꯨꯡꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯊꯦꯝꯔꯩꯁꯣ ꯄꯥꯏꯈꯣꯝꯕꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯅꯤꯝꯌꯣꯅ ꯊꯦꯝꯔꯩꯁꯣ ꯅꯪ ꯑꯗꯨꯝ ꯇꯧꯒꯅꯨ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯈ꯭ꯔꯦ ꯅꯤꯝꯌꯣ ꯑꯃꯩꯅ ꯁꯤꯜꯂꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏꯌꯦ ꯃꯁꯨꯝ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯑꯃꯩꯅ ꯑꯗꯨ ꯈꯪꯗꯦ ꯅꯤꯝꯌꯣ ꯑꯃꯩꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯃꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯄꯥ ꯂꯩꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯔꯝ ꯂꯩꯇꯕꯅꯤ ꯅꯤꯝꯌꯣ ꯑꯃꯩ ꯂꯥꯛꯈ꯭ꯔꯦ
ꯀꯞꯀꯅꯨ ꯑꯃꯨꯛ ꯉꯥꯡꯂꯛꯀꯅꯤ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕ꯭ꯔꯣ ꯅꯁꯛꯀꯗꯨ ꯊꯤꯍꯟꯕ ꯌꯥꯔꯣꯏ ꯑꯃꯥꯒ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯩꯔꯨꯔꯣ ꯊꯦꯝꯔꯩꯁꯣ ꯅꯪꯒꯤ ꯑꯃꯩꯅ ꯏꯆꯜꯒꯤ ꯋꯥꯅꯕ ꯈꯛ ꯁꯤꯜꯂꯣꯏꯅꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜ ꯇꯝꯅ ꯅꯤꯡꯊ꯭ꯔꯦꯂꯥ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯂꯥꯛꯂꯝꯃꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯤꯡꯊ꯭ꯔꯦꯂꯥꯅ ꯏꯕꯨꯡ ꯃꯐꯝꯁꯤ ꯂꯩꯔꯝꯃꯨ ꯑꯩ ꯆꯪꯂꯨꯈꯤꯒꯦ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯃꯨꯛꯅꯦ ꯑꯁ ꯏꯕꯨꯡ ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯑꯩ ꯇꯧꯒꯦ ꯑꯩ ꯅꯤꯡꯊ꯭ꯔꯦꯂꯥꯅꯤ ꯅꯤꯡꯊ꯭ꯔꯦꯂꯥ ꯏꯕꯨꯡꯗ ꯅꯨꯄꯥ ꯊꯣꯛꯑꯣ ꯑꯩ ꯏꯅꯝꯃ ꯂꯧꯕ ꯆꯪꯉꯨꯈꯤꯒꯦꯀꯣ ꯅꯤꯡꯊ꯭ꯔꯦꯂꯥ ꯆꯪꯈ꯭ꯔꯦ ꯅꯤꯡꯊ꯭ꯔꯦꯂꯥꯒꯤ ꯃꯇꯧꯗꯨ ꯈꯪꯂꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯄꯥꯎꯈꯣ ꯑꯩꯅ ꯈꯪꯗꯕ ꯅꯠꯇꯦ ꯏꯆꯜ ꯍꯟꯗꯛ ꯃꯕꯣꯛꯀꯤꯗꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯔꯊ ꯈꯪꯂꯕꯁꯨ ꯑꯩꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒꯦꯀꯣ ꯏꯆꯜ ꯂꯩꯖꯗꯕ ꯑꯩꯒꯤꯗꯤ ꯅꯪꯕꯨ ꯍꯦꯛ ꯑꯩꯒꯤ ꯏꯆꯜꯅꯤ ꯈꯟꯈ꯭ꯔꯒꯦꯀꯣ ꯊꯦꯝꯁꯤꯡꯅ ꯀꯅꯥꯔꯥ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯃꯩ ꯊꯦꯝꯔꯩꯁꯣ ꯂꯩꯈ꯭ꯔꯤꯕ꯭ꯔꯥ ꯑꯁ ꯑꯃꯩ ꯑꯩꯁꯦ ꯂꯝ ꯈꯔ ꯂꯥꯞꯄ ꯉꯁꯥꯏ ꯑꯉꯟꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯈꯣꯏ ꯊꯦꯝꯔꯩꯁꯣꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯒꯤꯅꯦ ꯑꯃꯩ ꯑꯗꯣ ꯅꯪꯗꯤ ꯅꯁꯛ ꯈꯪꯗꯦꯅ ꯑꯃꯩ ꯑꯩꯁꯤ ꯂꯥꯛꯄ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯑꯃꯩꯕꯨ ꯈꯪꯗꯦ ꯅꯤꯡꯊ꯭ꯔꯦꯂꯥ ꯇꯧꯁꯤꯟꯅꯔꯒ ꯆꯪꯂꯛꯏ ꯊꯦꯝꯔꯩꯁꯣꯒꯤ ꯃꯅꯥꯛꯇ ꯅꯤꯃꯤꯌꯣꯁꯨ ꯂꯩꯔꯝꯃꯤ ꯅꯤꯃꯤꯌꯣꯅ ꯀꯅꯥꯔꯥ ꯂꯥꯡꯒꯅꯨ ꯅꯣꯏꯒꯤ ꯑꯃꯩ ꯁꯥꯊꯤꯕꯅ ꯇꯥꯈꯤꯅꯤ ꯊꯦꯝꯔꯩꯁꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯀꯣ ꯏꯕꯨꯡ ꯄꯥꯏꯈꯣꯝꯕꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯈꯨꯜꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯠꯁꯤ ꯆꯠꯂꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯣꯏꯒꯤ ꯅꯌꯥꯝꯕ ꯁꯥꯊꯤꯕꯁꯤꯅ ꯃꯄꯥꯜꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯝꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯁꯤꯗꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯥꯜꯂꯤ ꯑꯩ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯏꯕꯨꯡꯒ ꯑꯃꯨꯛꯇ ꯎꯅꯍꯟꯈ꯭ꯔꯣ ꯉꯥꯏꯉꯝꯗꯦꯗ ꯅꯨꯄꯤꯁꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯁꯤ ꯅꯤꯃꯤꯌꯣꯅ ꯆꯦꯟꯈ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯊꯦꯝꯔꯩꯁꯣ ꯑꯩꯅ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯑꯩ ꯅꯪꯅ ꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯏꯕꯨꯡ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕꯤꯌꯨꯀꯣ ꯅꯤꯡꯊ꯭ꯔꯦꯂꯥꯅ ꯅꯤꯃꯤꯌꯣ ꯆꯠꯂꯣ ꯑꯃꯩ ꯂꯥꯛꯂꯅꯤ ꯅꯤꯡꯊ꯭ꯔꯦꯂꯥꯒ ꯊꯦꯝꯔꯩꯁꯣꯒ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯇꯥꯟꯅ ꯆꯦꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯊꯦꯝꯔꯩꯁꯣ ꯀꯞꯆꯩ ꯀꯔꯤꯒꯤ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯏꯕꯨꯡ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯕꯅꯦ ꯏꯕꯨꯡꯗꯤ ꯅꯣꯡꯃꯗ ꯂꯥꯛꯇꯦ ꯁꯤ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕ꯭ꯔꯥ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯦꯟꯈ꯭ꯔꯁꯤ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯤꯡꯂꯤ ꯏꯕꯨꯡ ꯂꯥꯏꯅꯤꯡ ꯃꯥꯟꯅꯔꯝꯂꯕꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯑꯁꯨꯝꯅ ꯋꯥꯔꯝꯂꯣꯏꯀꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯅꯤꯗꯣ ꯌꯦꯡꯂꯒ ꯅꯤꯡꯊ꯭ꯔꯦꯂꯥ ꯇꯨꯃꯤꯟꯅ ꯀꯞꯆꯩ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯆꯩ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯣꯛꯍꯟꯒꯦ ꯅꯤꯡꯈ꯭ꯔꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯈ꯭ꯔꯦꯗ ꯈꯔ ꯑꯣꯏꯅꯔꯗꯤ ꯑꯎꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯈ꯭ꯔꯦꯀꯣ ꯈꯔ ꯀꯞꯃꯤꯟꯅꯔꯗꯤ ꯌꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯞꯃꯤꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯏꯕꯨꯡ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯏꯕꯨꯡ ꯍꯣꯏꯗ ꯆꯠꯂꯗꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯊꯦꯝꯁꯤꯡ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯆꯟꯅꯨꯄꯤ ꯂꯩꯔꯝꯗꯕꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯃꯃꯥꯒ ꯅꯤꯃꯤꯌꯣꯒꯗ ꯂꯝꯍꯨꯏ ꯁꯥꯒꯩ ꯆꯥꯒꯗꯧꯒꯤ ꯇꯧꯏ ꯏꯌꯥ ꯂꯥꯛꯆꯩꯗ ꯑꯁꯨꯛ ꯂꯥꯏꯅ ꯁꯥꯟꯅꯔꯝꯕ ꯁꯤ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯅꯤꯃꯤꯌꯣ ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯛꯍꯟꯕꯅꯤ ꯅꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯅ ꯁꯦꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯂꯩ ꯈꯪꯒꯅꯤ ꯇꯝꯒꯤ ꯅꯨꯄꯥ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯍꯥꯠꯀꯅꯤ ꯅꯪ ꯊꯦꯝꯁꯤꯡ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯤꯔꯅꯤ ꯅꯆꯥꯒꯤ ꯃꯇꯧ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯃꯤꯌꯣ ꯆꯠꯂꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯔꯦ ꯇꯝꯒꯤ ꯏꯆꯥꯗꯣ ꯊꯦꯝꯁꯤꯡ ꯍꯣꯏꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯇꯥꯟꯅꯔꯛꯏ ꯊꯦꯝꯁꯤꯡ ꯍꯣꯏꯅ ꯇꯥꯟꯅꯔꯛꯄꯅ ꯄꯥꯏꯈꯣꯝꯕ ꯃꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯝ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯐꯝ ꯈꯪꯗ ꯆꯤꯡꯊꯛꯇ ꯆꯦꯟꯈꯠꯂꯝꯃꯤ ꯂꯝꯕꯤꯁꯨ ꯈꯪꯗ꯭ꯔꯦ ꯃꯇꯝ ꯃꯥꯁꯨ ꯊꯦꯡꯈꯤꯕꯅ ꯊꯦꯝꯁꯤꯡ ꯍꯣꯏꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏ ꯎꯔꯝꯃꯤ ꯅꯣꯏꯅ ꯆꯦꯟꯗꯅ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯒꯦꯔꯥ ꯂꯝꯍꯦꯟꯕꯤ ꯑꯗꯣ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯒ ꯅꯪ ꯍꯔꯥꯎꯕ꯭ꯔꯥ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤ ꯅꯪꯅ ꯁꯨꯝ ꯀꯔꯤꯒꯤ ꯇꯧꯕ꯭ꯔꯥ ꯌꯥ ꯂꯝꯍꯦꯟꯕꯤ ꯃꯉꯛ ꯍꯥꯏꯒꯠꯄ ꯃꯉꯛ ꯍꯥꯏꯒꯠꯄ ꯇꯝꯒꯤ ꯅꯨꯄꯥꯁꯤ ꯃꯉꯛ ꯑꯁꯦ ꯑꯩꯅ ꯊꯨꯗꯦꯛꯀꯦ ꯆꯦꯟꯈꯤꯅꯣ ꯅꯤꯡꯊ꯭ꯔꯦꯂꯥ ꯇꯨꯁꯤꯜꯂꯤ ꯑꯌꯣꯃ ꯑꯃ ꯄꯥꯏꯈꯣꯝꯕꯅ ꯏꯖꯠ ꯁꯨꯕ꯭ꯔꯥ ꯁꯤ ꯍꯧꯒꯠꯂꯣ ꯅꯤꯡꯊ꯭ꯔꯦꯂꯥ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯕꯣꯡ ꯅꯣꯏ ꯆꯦꯟꯈ꯭ꯔꯣ ꯆꯠꯂꯣ ꯅꯣꯏ ꯆꯦꯟꯈ꯭ꯔꯣ ꯀꯔꯝꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤ ꯂꯪꯊꯣꯛꯂꯝꯒꯅꯤ ꯈꯣꯡꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯣꯡ ꯁꯤ ꯑꯩꯒꯤ ꯐꯤꯁꯤꯅ ꯀꯤꯁꯤꯜꯂꯣ
ita ai ngake si hawgat ningchela na ita ibong noi sian kro ai yu wak shanu noi sian kro pai khomana chen ba tar basu nang bu bur ga sian ni ja si hawgat ai ki khom se yam na nakri ayo adum na tawdu na leiri ngai da themsing naksilakle pai khomba ga khut thoknarami themsing na kadai zakre ai ki thangsang ngasidi nang lan bi ba tare amai aba amai sim ta khamo ai bu thado ibang bu phogano amai ma bu phogano ama amai bu khamo se pai khomba I woduna ija khangaude themsingna masumdagi thang loduna pai khombada thinbada ningtrela sensilaktuna mangonda oin thilhalli ibo nang chekro ama pai khomana ija ningtrela nang kaidorke si ibo nang chekro natradi kudong thiba tar kaidorke si amut wakal taw ija nang kaishu toroi ai ki maramda nang sumai to yar ja si mitpango kaidorke si mitpango themsingna phudara I ningtrela leng mangamda taduna leiri ibo mabu phokano bo mabu pabi kano adna to kano nang siakro ita pai khomba I oduna ningtrela jang thakre do thawai ningtrela pai khomba bu phuba yaba phurami themrai sona amai mabu phokano ama ai bu thado ama se ai bu phokano ibagi bema ai bu kido hai pano siapa amai bu mukta khamo amai siam de sau krama male ama ma si batare ama krigi yeng tu lei bano ama ai sin na sana tapro amai sin na sana tapro ma amai singang maya tapro ma themsing na khupak na thare krigi tum na ngang pano lamhen bi warak tabi just ma bu singro yum tap ai bu phagano ma bu thado ibo ma bu phagano ija pai khomba phuba yaba phuraga jingadudagi inthakirami jingi khul asiga tamgi khul aduga naknana leire mathangi ayukni chingkhongda nupa ama taduna leirami haina thengnaba mi singna pau puraklammi pai khomba oirambaduda gopal amadi thauran masagi manakta sensilei phana saurasu masana soktuna taraga leire tabada karamba mama mapana kanthokuna satkani wakhal tarakpada pai khomba angauba amagum leire masagi matau yengba ngamtri ar ti hando ko wairage nungai aina tawrisi imagi pai khomba karina isana tawribasi lai khurumba lakpa mida adumna tawba haunati karam kandano isana wakhal tarakada asiguma phibamsi kayam kuina ai yengduna leiko haibano aya kabbe nupi nang kaukanu ai sak pizau isa sak lami haiba lau ima sak pisaki isa na pamba sage pomba to ima na pom ima imige ima gi pai khomba karai to nang chatli ba to po akoi ai kya nasa no pa se sien ki tawre amuk ta phao nasa se amuk ta phao ai bu phagan angobi si ai thado ai bu phagan ayo nai ai bu phugan ai ki ima akoi ai kya nasa se kai thok tawre si ima lai ki kanano karino kanana isa da phuri bano ai phugan mam bukino noi yam phate ipagi pai komba karino isa na tori ma tawsibo ipa bu karam na yengdun layu haibano ipa yengba ngamtri ipagi pai komba nangbu amukta di wakhal taru kaidoke isa gi pamada ipa yetlaroi ipagi ningba thumdrabasu yare nangbu amukta di wakhal taru kaidoke pugan ipana ahiba maiba kayagi maphamda isabu phanaba layengani somdana themrei soso wakhal mayamna narami luhungbasu kai kirami
มาซุ่มสูบอยู่ทักมันดนักอยู่ไรสุรกสีครีมาเซอร์กิมาเตาเย็นเมื่องำใจคุณจ้าสิงวารีสันนารมีไปคุมบกิมารำทังอิเสียเท่ารานี้ตาเรอิเสียฮาวายซาร์มายุมอมตะเลวเกฮันดักมารักดีอิเสียสิกายาลักตรีขังเรเด็กน้องยุมเด็กเห็นตุกมังงำใจมาเสียนาบดาเฮกเสียนาดาบดาเนี่ยมานาทุบอิเสียสินุ่งไงพุ่งขังใจอาศิระปุนเสียไปเสียอาสุมนักยังกุยนะอิสากิสัตตัมเสยังดูน่าเลยคิดโดยนุขังเดไอเห็นนิ่งเจมีมาไอเดลอกสินบิระดิพาดกนี่เสียงอดุมน่าให้กันนุสิอดุมน่าโตนุนุ่งไงตีไม่พัจรักสันก็ไม่โตคริไอสุขังเดมาโกกตะการิกุมมาปวดอมันนักทุ่มหลักปดาปันพมซาตะปานบกินีสุหันขังเดรนสิไปคมมันนะไงกูไงกูไอไรให้มาเอามุกเสียงเฉยเมียมานั่งไงฮักแต่เลยนะอามุกตะตานารุกิอิมากิไปคมบ้ากระไรเดโนตานาริตานาริกันโนหน่วยไอตาไหนสิกายกิให้มาซุ่มตานาริเจียนกิไอสุเจียนกิมาม่าอ้อยบีมาดูมาซาดเสียนนะบัดอาวาบมอ้อยมาซานะสวยรักละบัดีมาม่าอ้อยบีดตายให้บัดุนีลำเฮลำใดมาตำดดีมาม่าได้ให้รำเทส้มดนะมาซานะว่าคันเลยน่านาดุนเลยระบัดมาม่าอ้อยบีมาดูนุ่งไงพัมขังจีนังหงสิเย็นมังกำลิบระจันละสิกิมาตัวเสียไอ้นึกอยากรักน้องหายไปตัวยัดปีรุระดูหายแต่นั้นจันละสิกิทำไมแต่จากนี่บ่ไม่จากกันเสียมาไม่กิทำไมแต่สุดจากนี่บ่เนี่ยน้ำไม้น่ะพังคิบะน้ำปากใกล้น้ำบัดไอ้เขียงไว้ก็สิดิไอ้หิสัตเทมไรสุดมาไม่คงน้ำว่าเนี่ยเย่งอน้ำเป็นตุ๊ปีเนี่ยเย่งออามาอะตุ้มหนึ่งกับกันอามาเนี่ยกับปูระก็น่าจะยิ่งทำไว้สิปูบังงำติอามาน่าจะบ่มุตงักไปอยู่อ่ะเย่งครนั่งน้ำเป็นตุ๊ปีเนี่ยเย่งครอามาดีเย่งบังงำเจมาม่ามาซาโดเทมไรโซกีมันนักแต่สังเลยเทมไรโซจากสิกระซาเซนสิอิสานะตุ้มนะตุ้มตัวตุ้นอะไรไปโดอามาเย่งบังงำติเทมไรโซตามกี่ไม้บ่ไอ้บ่เคยกี่มันนักแต่อิเจ้าบ่ปูตุนะอาไม่น่าเลยยังกันอาไม่เลยยังไงเด้อน้าบ่อยากเลยอาไม่ไอ้คริสต์โตติดอ่ะอาไม่เอาสิทียามนั้นยังงำลักใจอาไม่น่าเห็นบ่ก็จับมันอะไรไอ้ยังบ่งำใจให้ยังมักตามเดือดสัตย์อาไม่น่าปูเกอาไม่เสียยามพัดใจไอ้ตุ้มน่าให้กันว่าไม่ว่าบ่ตาเลยว่างังกันไอ้สุงังไปบ่เท่าอาไม่สักปีกี่ก็มาทางกินมิดนี่เทมซึ่งน่ะเทมไรโซบุตามกี่ไม้บ่ไอ้บ่ได้ยังบ่หลักบ่นี่มาค่อยนั่นหลักลีบ่ดูไปคมมาค่อยกี่ทงกัลเผาบ่ตารังไปคมมาดูเล่าดันเจเลยไอ้มันพากันโนไอ้ยังเงาบ่นาตีไอ้เงาบ่นาตีนุ้ยนี่เงาเลยดิก็นั่นไอ้โกไก่ดิเทมซิงเฮกแทงไก่นั่นแหละเทมซิงไปคมบ่อุบดังไงไปคมบ่สีเครียให้นั่นเลยบ่นี่เทมซิงน่ะดังกระรำลังไก่ไอ้มันนี่ยังนังไอ้กี่บ้าฮันโดมวยเนี่ยไอ้เสียอ่ะเงาบ่เนี่ยพากี่ตันอะไรบ้ามวยเนี่ยเงาแล้วก็ไอ้สิงกระเกกว่าอีมากี่ปุ่งอ๋อกระไรแต่นั่งก็จัดลีบดูบ่นั่งบุพานะบ่ไล่ยังนะบ่มีเนี่ยละอีบ่เสียงคิโนไอ้อีสาโดอามุกตะพาไปนุ่งไอ้ตันอะไรกันนะอีสุเสียนแกเทมซิงเล็บตุนะยิงตุนะเลยเฮวินุ่งไอ้ตะบ่สุปนี่ให้เกรยิงบราอะตุตะทุ่มเล็บตุนะเลยบ่ดิน่าจะละสิว่าเรให้ฉันการีอามาแต่พาครนี่ฮะคริสต์โตเดียมาไปคมมันเมียตานาบิโรฮีพันดุนุ่งไงตานรอนุปีไปคมมาสมเจลักปะดะมาไม่ดูหันดันเจียนมาดะหัวใจดันคุดีที่ดูนะนุ่งเจ้ามาดะตุสินดูนะมากบอดุยัยสิลามีมาคุยอย่างยะน่าซาสิตุกมากิไปคมบ้ามาซากิมันนักแต่เซนสิอีงักอีมากิไปคมบ้าซาไก่ตัวเดียมาคุยอย่างยะน่าซาสิไก่น้ำเต้าอีปากิไปคมบ้าซาไก่ตัวเดียไอ้เนี่ยสายเนี่ยนะซาเสียลังคิดตาโนหายมันน่าตรอมากิไปคมบ้าไก่หนึ่งซาในเตาริบสิบ่ฮันจินทาบิรัมลับมาพัมอดุดาอามุเกสิลักปุดาไปคมบ้าไตบงวัคลักปกุมอีเคียงมารักอดุดากีตับน้ำมันอดุปังเลยอีมาอีสาไก่สุดเอาจับรอไอ้สิขังลับรอไอ้สินังกินน้ำมันเนี่ยอีมาบักตะเการอมาไอ้แกโดนแกกูสิเงาบุกุไอ้พี่สาวว่าข้างใต้มาเก็บไปครบอ่ะอีสาไก่สุดเอาจับกูมาคุยอย่างเงี้ยน่าซาน่ะมาอีกครั้งนี้น่าซาไก่สุดเอาจับฮาริคริสตาไม่อยู่กันสิละวัยรุ่นโดนได้ยังไง
ꯏꯄꯥꯒꯤ ꯄꯥꯏꯈꯣꯝꯕ ꯏꯆꯥ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯏꯄꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯄꯥ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯗꯨꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯖꯗꯨꯅ ꯏꯕꯨꯡ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯦ ꯀꯨꯏꯔꯦ ꯏꯕꯨꯡꯕꯨ ꯎꯗꯕ ꯏꯕꯨꯡꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯀꯣ ꯏꯕꯨꯡ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯅꯨꯡꯗꯣꯟꯊꯛꯇ ꯊꯣꯛꯂꯤꯕ ꯏꯇꯥ ꯊꯥꯖ ꯅꯪꯁꯨ ꯅꯇꯣꯝꯇꯔꯛ ꯑꯩꯒꯨꯝꯅ ꯂꯩꯔꯕ꯭ꯔꯥ ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯔꯛꯈꯤꯒꯗ꯭ꯔꯥ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯗ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯏꯕꯨꯡ ꯄꯥꯏꯈꯣꯝꯕ ꯃꯃꯥꯅ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯀꯞꯂꯤ ꯏꯕꯨꯡ ꯆꯪꯉꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯂꯥꯛꯑꯣ ꯏꯁꯥꯅ ꯀꯞꯄ ꯎꯔꯒ ꯑꯃ ꯅꯨꯡꯉꯥꯏꯇꯦ ꯊꯦꯝꯔꯩꯁꯣ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯑꯃ ꯑꯩ ꯀꯞꯇꯤꯌꯦ ꯑꯩꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤꯗ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯑꯃ ꯏꯆꯥꯒꯤ ꯑꯋꯥꯕ ꯑꯃ ꯈꯪꯉꯤꯅꯦ ꯑꯃꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯤꯌꯦ ꯑꯃꯒꯤ ꯊꯦꯝꯔꯩꯁꯣ ꯃꯁꯜꯅ ꯀꯞꯄ ꯎꯕꯗ ꯃꯕꯨꯡ ꯑꯣꯏꯕ ꯃꯥꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯄꯥꯏꯈꯣꯝꯕꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯃꯁꯜꯒꯤꯗꯃꯛ ꯉꯥꯎꯔꯕꯁꯨ ꯉꯥꯎꯅ ꯄꯥꯏꯈꯣꯝꯕ ꯊꯤꯔꯨꯗꯨꯅ ꯑꯃꯨꯛꯇꯪ ꯃꯁꯜꯒꯤ ꯃꯃꯥꯡꯗ ꯎꯠꯂꯒꯤ ꯅꯤꯡꯈ꯭ꯔꯦ ꯇꯝꯗ ꯀꯨꯝꯃꯛꯇꯨꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯩꯇꯦꯌꯦ ꯇꯝꯒꯤ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯕꯕꯨ ꯇꯝꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯔꯆꯥꯅ ꯏꯈꯨꯠ ꯑꯁꯤ ꯂꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯄꯥꯏꯈꯣꯝꯕꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯏꯆꯥꯒꯨꯝꯕ ꯏꯃꯥꯅ ꯅꯪꯕꯨ ꯎꯅꯍꯟꯅꯤꯡꯗꯕ ꯅꯠꯇꯦ ꯑꯩ ꯏꯆꯥꯒꯤ ꯐꯤꯕꯝ ꯍꯧꯖꯤꯛ ꯀꯝꯗꯧꯔꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯏꯃꯥꯅ ꯏꯆꯥꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇꯦ ꯑꯃꯨꯛꯇꯗꯤ ꯎꯅꯖꯒꯦ ꯃꯥ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯅꯝ ꯀꯜꯂꯤꯕꯅꯣ ꯐꯔꯦ ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯊꯦꯝꯁꯤꯡ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯊꯧꯔꯥꯅꯤ ꯃꯆꯥ ꯂꯩꯅ ꯂꯩꯇꯦ ꯈꯨꯝꯕꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯄꯥꯏꯈꯣꯝꯕꯁꯨ ꯇꯥꯔꯤꯅꯤ ꯃꯄꯥꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯀꯤꯕꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯥꯏꯈꯣꯝꯕ ꯏꯄꯥꯒꯤ ꯄꯥꯏꯈꯣꯝꯕ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯊꯦꯡꯂꯔꯣꯏ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯈꯥꯏꯔꯨꯗꯨꯅ ꯅꯧꯖꯔꯤꯕ ꯏꯆꯥꯒꯤ ꯑꯋꯥꯕ ꯈꯥꯡꯕꯁꯤ ꯏꯄꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯕꯥꯕꯥ ꯏꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ ꯁꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯅꯤ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯃꯥꯗꯤ ꯏꯆꯥ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯏꯆꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯏꯃꯥ ꯀꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯄꯥꯏꯈꯣꯝꯕ ꯎꯅꯒꯦ ꯆꯠꯂꯒ ꯎꯅꯗꯅ ꯍꯜꯂꯛꯂꯕꯗ ꯊꯦꯝꯁꯤꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯜꯕꯨ ꯑꯃꯨꯛꯇꯪ ꯅꯣꯛꯍꯟꯒꯦ ꯈꯟꯕꯅꯤ ꯊꯦꯝꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯊꯦꯝꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯕꯤ ꯅꯤꯝꯌꯣꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯏꯈꯣꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯅꯨꯡꯁꯤꯕꯤꯅ ꯅꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯗꯦ ꯊꯤꯟꯊꯔꯨꯕ ꯇꯧꯗ ꯊꯦꯝꯔꯩꯁꯣꯕꯨ ꯎꯅꯕ ꯂꯥꯛꯏ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯃꯇꯥ ꯑꯃꯅ ꯃꯇꯥ ꯑꯃꯒꯤ ꯑꯋꯥꯕ ꯎꯕ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯊꯦꯝꯔꯩꯁꯣ ꯌꯥꯝ ꯋꯥꯅ ꯅꯤꯝꯌꯣ ꯅꯪ ꯂꯩꯕ ꯄꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯌꯧꯗꯧꯔꯦ ꯈꯤꯇꯪ ꯉꯥꯏꯈ꯭ꯔꯦ ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ ꯂꯥꯞꯇꯛꯅ ꯊꯋꯥꯏꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯄꯥꯏꯈꯣꯝꯕꯕꯨ ꯎꯔꯛꯏ ꯊꯦꯝꯔꯩꯁꯣ ꯅꯤꯝꯌꯣꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏ ꯅꯤꯝꯌꯣ ꯑꯥꯗ ꯂꯩꯔꯤꯁꯦ ꯏꯕꯨꯡ ꯀꯔꯝꯅ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ꯭ꯔꯥ ꯁꯤ ꯇꯞꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯅꯠꯇꯦ ꯄꯥꯏꯈꯣꯝꯕ ꯊꯦꯝꯔꯩꯁꯣ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯊꯦꯝꯔꯩꯁꯣꯒꯤ ꯀꯥꯏꯔꯕ ꯐꯤꯕꯝ ꯎꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯆꯟ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯏꯆꯟ ꯏꯕꯨꯡ ꯀꯔꯝꯅ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯦ ꯏꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯃꯥꯅꯤ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦ ꯏꯆꯟ ꯊꯦꯝꯔꯩꯁꯣ ꯃꯁꯥꯗꯨ ꯇꯨꯊꯔꯛꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯕꯨꯡ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯏꯕꯨꯡꯕꯨ ꯎꯕ ꯐꯪꯕꯁꯦ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯏꯕꯨꯡꯕꯨ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯅꯤꯡꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯏꯕꯨꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯈꯟꯕꯅꯦ ꯑꯩꯗꯤ ꯄꯥꯏꯈꯣꯝꯕꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯊꯦꯝꯔꯩꯁꯣꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯂꯣꯏ ꯏꯆꯟ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯅꯪꯅ ꯄꯥꯝꯕ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯍꯟꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗꯣ ꯏꯃꯤꯠ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯏꯕꯨꯡ ꯑꯩꯕꯨ ꯉꯝꯈꯤꯒꯗ꯭ꯔꯅꯦ ꯊꯦꯝꯁꯤꯡ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯕꯗ ꯄꯥꯏꯈꯣꯝꯕ ꯁꯣꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯃꯩ ꯃꯥꯕꯨ ꯁꯣꯛꯀꯅꯨ ꯃꯥꯕꯨ ꯐꯨꯒꯅꯨ ꯃꯥꯕꯨ ꯐꯨꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯩ ꯑꯩꯕꯨ ꯍꯥꯠꯄꯤꯌꯨ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯃꯩ ꯑꯩꯕꯨ ꯍꯥꯠꯂꯨ ꯃꯩ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯊꯦꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯏ
ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯇꯝꯒꯤ ꯅꯨꯄꯥ? ꯃꯥꯕꯨ ꯁꯣꯛꯀꯅꯨ ꯑꯃꯩ, ꯃꯥꯕꯨ ꯐꯨꯒꯅꯨ, ꯁꯤ ꯑꯩ ꯑꯣꯏꯅ ꯍꯥꯠꯄꯤꯌꯣ ꯑꯃꯩ꯫ ꯑꯃꯩꯒꯤ ꯊꯦꯝꯔꯩꯁꯣ, ꯑꯃꯩꯅ ꯀꯩꯗꯧꯅꯨꯡꯗ ꯏꯆꯜꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯈ꯭ꯔꯔꯣꯏ꯫ ꯀ꯭ꯔꯤꯒꯤ ꯑꯩꯒꯤ ꯏꯁꯦꯟ ꯑꯣꯏꯒꯗꯧꯕꯁꯤꯕꯨ ꯑꯩꯅ ꯈꯨꯠ ꯊꯥꯒꯗ꯭ꯔꯥ? ꯑꯩ ꯊꯥꯈ꯭ꯔꯔꯣꯏ, ꯑꯃꯩꯅ ꯀꯩꯁꯨ ꯇꯧꯈ꯭ꯔꯔꯣꯏ꯫ ꯁꯤ ꯇꯝꯒꯤ ꯅꯨꯄꯥ, ꯑꯩꯒꯤ ꯏꯆꯜ ꯑꯁꯤ ꯄꯨꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯑꯩꯅ ꯏꯆꯜꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯄꯤꯔꯕꯅꯤ꯫ ꯏꯌꯥꯝꯕ ꯐꯨꯔꯛꯀꯗ꯭ꯔꯅ ꯂꯩꯔꯨꯔꯒ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯄꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯃꯩ ꯊꯤꯟꯒꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯜ ꯐꯥꯎꯕ꯫ ꯑꯃꯩ ꯀꯞꯀꯅꯨ ꯑꯉꯧꯕꯤ꯫ ꯁꯣꯟꯊꯔꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯕꯗ ꯇꯒꯠ ꯇꯒꯠ ꯇꯦꯛꯈ꯭ꯔꯦ꯫ ꯈꯨꯏꯔꯝꯕ ꯑꯀꯪꯕ ꯂꯩꯔꯥꯡ ꯑꯣꯏꯔꯝꯕꯗꯨ ꯇꯅꯧ ꯇꯅꯧꯕꯤ ꯂꯩꯔꯥꯡ ꯑꯣꯏꯗꯨꯅ ꯆꯤꯡꯗ ꯍꯧꯕꯤ ꯂꯩꯔꯥꯡ ꯃꯥꯗꯨ ꯇꯝꯗ ꯃꯀꯥ ꯐꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯠꯄ ꯐꯪꯈ꯭ꯔꯦꯗꯣ꯫